ngasi phongkhiba nahadol thodang pauksegi editorial myamna thamjaramgi khune kilan kanchilakli aikhoisu angam tana batabani leiba amada natraga region amada lan ama thokpa matamda geopolitics ki weba miyeng ama yengdaba yamagadi Russia na Ukraine landarakhiba ngasimak nungsup leibak singna Ukraine bu Maisamoina Sisinaraga Russia gi mayokta kaihobigi thabuksa tharakpadagi tangai phadana Russia na Ukraine ga lanthengna bataki Russia masum Ukraine ni gi marakta lana sina amang ata kya thokli adubu Russia na tasengna lanthengna riba sidi Ukraine ga nati Ukraine bu insiliba nungsup leibaki military alliance NATO amadi alliance asibu lusingniba USA gani Manipur mamang sahigi me ahumdagi mitai singna Kuki jau narco terrorist singa lan sokna rakiba si mitai singna tasengna Kuki jau terrorist singa siga lan thengning duna thengna banati tangai phadana Kuki jau kangbuna kanagumba masak udaba sakti amagi maisam oina masabu sijnaba yahanduna mitai gi mathata landarak padigi mitai na tangai phadana makhoi gi lan thengna bani matang asida Sir Isaac Newton gi For every action there is an equal and opposite reaction haibadu ningsingduna Manipur ga yumlo nariba Myanmar gi oiriba leibak manungi muknaba phibam amadi awanong poklamdam gi Arunachal Pradesh ta sainana makhoi gi lamni haina claim tawrakliba geopolitics singasi puna nainaba sangi India na kangphal gi lambida Pakistan phauduna natragana Bangladesh phauduna satpada tungkoina khuya sena satpa yaba phibam adu uba phangdri Khanong pok Asia gi lebak sing kangphal gi lambi da India na samnana bahona bada Manipur amadi Manipur gi nongpok thong oidiba More fauduna sataba yama gyarakloi hairiba Asian Highway paringas India na makhoi gi khubam nungda asoi angam yauduna thamna bahona rakpada Manipur si yamna maru oiba mafam amoi rakli adubo haukiba sahi yankai Manipur dagi India lenga gyaningdaba khuyek paiba kangbu amana India gi lengak manungda yauroi maning tambaleba ama semgani haina khulai paiba political struggle ama sangsindun laki Manipur khaktana tana Nagaland Mizoram Tripura Assam amadi Meghalaya na singbada khulai paiduna Bharat lenga ki mayokta struggle sangsilambasing Bharat sarkar na lanmi gi sakti sijinaraga natraga political dialogue sathaduna Mizoram da Mizo National Front Kulai thadu handuna ngasidi India gi mainstream politics ta sangkhre Mizoram da Lusai Singi maning tambaleba ama semnaba khongjang sangsilami haibigi mami phabu mutkhre Tripura Assam amasu Meghalaya gi su Bharat sarkar na khulai pairamba lupsing mainstream da ayamba losingkhre hauji hauji Manipur ga yumlo nariba Nagaland su haukiba sei kuntra Bharat sarkar ga wari sanaduna aroiba takak amada lakle haina lakthokpa laikhre Assam gi su khwaidagi mapangal kanna lal horamba Alpha tangkhai amadi Bharat sarkar ga santi gi khuyek pinakre hauju Bharat sarkar ga wari sanasi yadana laidiba khulai paiba political struggle sangsiliba lupsingasi Manipur maromdong mahaure Bharat sarkar na Manipur gi khulai paiba gi issue solutionuna region asi santi oina thamduna makhoi gi nongpok maikai ri yengba policy thabak to ontok papamni adubu makhoi gi panamadu mitei sing Manipur khundariba yelomi singi interest ondana phangnana ba honaribra haibisi wahang am oirakli lamdam sigi miyam gi interest gi wangwada thabak tawbra haibigi singnaba handak mitei singi mathakta Kuki jau sing landarakhiba sidagi hena singna batu hengal halakli Masigi matik saba pakumamasu matam gi matung ina mitei singna soidana pirakhigani thajai hauji moreda Kuki jau terrorist singna maning tamna state force ki mathakta RPG Phou sisinaduna attack sa tharibasi moreda lairiba central force masinga si yengluragadi ngampham thoktabani adobe state force mathantana atatai oina Kuki terrorist singa si mayuknaduna lairi base camp lairiba Meter sama phataba mafamdagi police commando tamna RPG kapsilakiba si yenglaga state force na central force thazaba thamba yaraktre haibadu mayek sengle maramusuna Manipur sarkar ni state force lising taradagi tadana moreda thamjinlamba matam makhelang liba mayamasi laksin ngamani state force ki maikaida hauji khara so thabagum uribasi force ki strength hengat handuna border town moreda ningthijana operation sathaduna state manungi amadi ngamkhaidigi laksilakpa mercenary sing ningthijana takthokpa ngamnaba ngamlaba matamda border town asi santi oiba phibamda thamba ngamgani kumai yengba central force masing hengat halaga mafam sida santi lakadaba nati palialdagi more Phou state force ki outpost mayam ama hangdokpa sangi Pungningi mod fongdok pirau pauksi sida adongi pungningi mod fongdok tuna
letter to editor wari masa saireng miyam gi wakat matam gi article sing thabirak pa yagan editor naharol gi thaudang paukse auto papa oman ibudau marjing gi sing matonda khilliba sagol kangjai sanaba gi mitamasi lamkoibe sing gi pandungpham oirakli jadumani haikham ibudau marjing gi sing matona khilliba sagol kangjai sanaba gi ningthiraba mitamasi lamkoibe sing gi pandungpham nongmonom gi asum hengalakli aikoi gi paumina hakthengna mafam dur satuna yengsilubada ibudau marjing gi sing matonda hana gamanadaba mongna ningthina sem saba loiraba sagol kangjai sanaba gi mitamasi thengnarakibani mamangdari mitamasi chemical sangadaba watpagi sagaina yomlaga yengbada nungaituna leiba thengnarakibani adobi english nganiga kunga marigi sahi hoba numita mitamasi gi manakta atamdana satuna yengsiluba matamdari yamna phajana loisinduna mitamasi bu yengba madi khurumnaba miyoi kya lakpa thengnaki imphal gi kangladagi singkhai pangna saurana kilometer 10 muk satlaga haingang singlai sing asigi ibudaugi khubam yaudringagi lambi diversion digi sing mathaklomda khatkhriba thek koiraba ningthina koilas tharaba usan marakta pharoga satkhriba lambida asum kakhatkhraga sing asigi matonda polo sagol kangjai sanabigi mitamasi mitamasi yoramdaidana pokning huraba open gym su lairi lamkoiba lakpasingna garina karabasu khongna bu karabasu apamba mongda satpibi yai tabu isai sana pubirakpa posai singi lemakhak mafam chana thambirama sangi sangbanaraba usan maton mathakta sanamasugi langlaba pologi mitamna fogolakpa ubada arakpa miyoi singi pukning huri mafam asida pologi mitam yengbu lakhiba singjamai laisangthem laikai khetri meyum premna hai imphal digi panglap laptaba mafam ama oidiba ibudau marjingi khubam su lairiba sing sigi matonda ningthiraba pologi mitam ama khinba ngamba haibasi aikogi damakta yamna sakthok saningai masigi damakta tawdaba yadi haina hotnariba minister nongthomam berenbu hainingai leitana thagali polo si manipur dagi haukhibani haibasigi kudam mitam asina oiragani mapalamdagi polo gi matangda thijinba lakpasing mitam yenghanduna takpada laina thoklagani asuk yamna fajaba mitam ama lupa crore kya sangna sabiriba minister nongthoma berendi atangba lusingmani mangna cm oiramdrabadi asigumba mitam ama khinba haibasi manglan oiduna toklambasi yai mitam asibu sabiriba cm beren public works department bu ibudauna thousand bibu oirasanu haina khetrimayu premna phongdoki pologi mitam bu yengbu lakhiba kairau pitradigi haikham kanglingan ban hai ibudaugi khubam lairiba sing asigi matona khiliba pologi mitam asi yengbagi pen manaidi tasengna hairabada nongpok singkhai ngakpa luraba layama bu layamas oiriba ibudau marjingi khubam amadi sing asi ngasidi se minister nongthongbam beren lakpadigi miyamna paksana khangnaba nomonomagi hengalakli masigi damakta cm beren amadi public works department bu thagatki amadi sing karakpa singbu haksang phananaba open gym ama thamiba sisu yamna maram sai ibudaugi khubamda amadi pologi mitam yengba lakpiriba khudimakna isamaki yumni khana amot akai mafam sana thambiramba amadi mafam asibu luna nana thambada mateng panghaning haina sahi nauriba haikham kanglaingan bana phongdoki amaromdana South Korea gi opposition lusingba paumi gi wari sanari gi ngaksamda thangna thindun attack satharakre South Korea gi opposition lusingba lize mung irai numita paumi singa wari sanari ngai mitin mamarakti gi lusingba sigi supporter saduna sanglakhiba miye mana mangaksamda thangna thinduna hanaba honarakre police gi matungina thawdok thokpa matamda opposition lusingba si journalist sing amadi ma ki supporter singa construction site amada ikoi sinduna leki Busan City gi kha thangba saruk amada paumi singa wari sanaduna leiringai khanghaudana miyoema sanglaklaga ligi ngaksamna thangna thilaki khudakta mahak leimai de taduna ngaksamdagi e sentaraki adubu gyan mangbari tokide khudakta local university hospital pukatuna opposition lusingba silekanaki tungda akhanaba plan amana Seoul da puraktuna surgery satakre thangna thilakhiba miyoedu sai humfurongi lenga oigani magna centimeter taragani palum sangba sori ama pairaki hairiba sori si magna online digi leibani haina Busan police officer Sonje hanna phongdorakli police na thawdo thokpa khudakta chinsilaktuna thang thiliba nupado
लेबाक नमसिंदुना थमलगा फगतखि करी मरमगी मांगना ओपोजिशन लुसिंगबा लीदा खुद थाखिबनो हाइबदु खंबा ngamdri sai yangkhai ga mapan surub liasi paumi singda wa ngang ma ki card tamna satlingai da attack adu satharakibani ligi democratic party ki mp wonsil Siungna Busan gi hospital mamangna paumi singda phungdokhibada leader satharakib attack asi terrorist attack amane amadi democracy da akiba pirakpagi thawng asigumba thawdo asi sukthok thoan pham thoktaba thawdok naikhi Seoul National University Hospital gi matungina leaking mangak samda centimeter amarom luna sokhi adubu singli masa makhak tatpanatana yamna luna sokogdre hairi liasi english ngani ga kungani thogi presidential mikhal da conservative Yunsuk Seoul gi Yolgi makuta maithiraga lehokibane hanisu pausna makhatana palli atopa paumana miyamna pabiyu nainabiyu Manipur gi lan gi matangda miyam gi wafam Cheng puraga Cheng sing Phou puraga Phou sing aikhoi isanupi gi anabudi haije kokina sawagi maram lairamgani haina laisano aina thigaluba yapati isanupi di sawi mama nangi na thaura Aidona kanasu kukina sawagi maram thigat khidre haujiksu lan tauriko nongmai bom yamna kapnari aso apan misi mina yamna yaunari saumga hundraga nipan suda Hamas Israel war Russia Ukraine war gumbadinate mathona maringje laikhidraba kuki singna khanglak khangje mitaida lan tarakpani madugi maram dudi khangninglibasi kanada hangluni amuksu lan malaktri kuki sing nongmai bom kap haitri Kapna bohona bada mamit oishili hai na busu yawi CLP daga training namduna tawholi hai drug pizaduna thiemlaga lan yaholi hai somlanga da busu mali makhoi gi bunker manungda disposable syringe tarami haidi national discipline yaudaba drug addict kharagi dapta mitei singna kayada panglam khidraba drug lalonba furup amatada nungsi sanabigi miyeng yengba haitaba masai oijaba phangani bu hairabadi mama masa nupi natraga masamaki nupi busu mamal yahondaba ngamba furup ama haiba tarabadi kokini puwari kitnaka kayada makhoigi luzadaba matau kya thingnari haujiksu adumak hainabi thadoktri kaina tokpa pokte haiduni adugumba furuptuni ngasi mitei na thingnariba Makhoi da minungsi thampam thokte CM gi phajakraba wafam handok haningi kokibu isilina gum tinasi haibisi mitai thamoida yaninglamgadaba mande India lengaksu kokibu thiemduna karigumba khudongchaba khara phangnaba hotnaribadu kanapam khangloi onchindun sarakhini masi makhoi gi e da tongda yawkhraba list ani hana section c Prevention is better than cure. Hauju maki oinadi yamna lubu tangkak lakadaba phibam amada lekhre. Section haudabana kangkhong saikre. Myanmar dagi Bangladesh dagi lona sanglakhiba kuki narco terrorist training point oina thokre. Laifam sapam lairamdaba makhoi gi Heaven district amagi mangla noikre. Hena luribadi hana lairamba Manipur gi kuki singna su overpower toba ngambagi mapangal su leitre. Illegally poppy thaduna drug sungduna senjam paraga horakliba kukina hasing selna drugna natragana kihalaga dami militant group semgalakli drug ki mayaina sel mikabana kukina hasing wakal khantanabagi mikup leijadri amaramda hairaga opium war makhalamani han state lenga ki farm asoba pairamba bureaucrat singna matam sangna pre plan tawduna kokilen amagi manglambadu tapna mami samkhre Anaubu lakpa narco terrorist lakshan mangamdre masidi punamaki oina kudong thiningai oidi koki marakta su masigi matangda ko sanaram gani punama oiduna su mitei bu atuki matik usitaba awana tahaliba sidi mitei ne kaidongai desu koki bu ngakpi ngamnaroi Cheng purabadi Cheng singba tabani Phou purabadi Phou oina singani apunbagi pangalamana mitei athaubuni haina malemda saktaklasi adongi BC Kuman Imphal Tentang na lusilak po na content masang katang mayam na thamjaram ge mayol gi lamsang khongsat basi kong yokre mamang thagi kun nagi lamthara khiba Manipur Youth League mayol gi makhoi gi langon gi paujal puba lamsang khongsat ngarang numit taraga humdaini surakpagi ayuk pung nipan ga makhai tarakpada Khurai Lamlong Higher Secondary School dagi lamtharaktuna Khurai Lamlong Ayangpali Road Phauduna laklaga kongbada miyam gi mipam pangtokhi nungthil gi oina pung amaga makhai tarakpada kongbada gi basi kong tamna lakhi Khongcha loisingna atom lairak amadi
खोमन फाउदुना लागलगा बसिखों पंथोबी लंपाक मियामगी मिफम पांगतोलगा ngasi ahing leklagani hayeng ayuk wangoi tamna khongsalakani haibaga loinana khongsa loisingna anauba sahigi yepa pauzal pirakhi tentang na myamna sumna thamjaramge ado hausikoi nadi myam pau sisu matang se lusinjarage amasu myam puna no update ngaminasi hainasu channel sigi maikei degi su myangi maphamda makhata no su thamjari